ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯖꯦꯁꯤ ꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯁꯦꯡꯕ ꯃꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯄꯤꯈ꯭ꯔꯕ ꯊꯃꯣꯏ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯗꯣꯛꯇꯔ ꯂꯣꯌꯥ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯔꯛꯂꯤ꯫ ꯀꯔꯤꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ? ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯃꯕꯨ ꯊꯋꯥꯏ ꯀꯟꯕ ꯉꯝꯂꯅꯤ ꯈꯜꯂꯨꯕꯗ ꯃꯊꯟꯇ ꯏꯁꯩꯗꯨ ꯉꯪꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯂꯣꯌꯥꯅ ꯈꯪꯍꯧꯗꯅ ꯏꯁꯩ ꯉꯪꯂꯛꯄꯗꯨꯗ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯔꯁ ꯑꯅꯤꯗꯨ ꯅꯣꯛꯂꯛꯈꯤ꯫ ꯅꯔꯁ ꯑꯅꯤꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯅꯔꯁ ꯑꯅꯤꯗꯨꯅ "ꯁꯥꯔ, ꯏꯁꯩ ꯌꯥꯝ ꯐꯖꯩ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩꯅ?" ꯂꯣꯌꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯈꯤ꯫ "ꯁꯤꯁꯇꯔ, ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯒꯤ ꯏꯁꯩꯗꯨ ꯇꯥꯍꯧꯕ꯭ꯔꯅꯦ?" "ꯇꯥꯍꯧꯋꯦ ꯁꯥꯔ, ꯌꯥꯝ ꯐꯖꯩ." "ꯁꯤꯁꯇꯔ, ꯄꯨꯛꯅꯤꯡꯅꯕꯨ ꯅꯨꯡꯉꯥꯏꯔꯕ ꯊꯃꯣꯏꯁꯤꯁꯨ ꯈꯥꯝꯖꯟꯕꯒ ꯅꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯔꯦꯟ ꯑꯅꯥꯕꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯒ ꯑꯩꯅ ꯏꯔꯝꯕ ꯏꯟꯖꯦꯛꯁꯟꯗꯣ ꯈꯔ ꯀꯥꯞꯄꯤꯔꯣ." "ꯍꯣꯏ ꯁꯥꯔ, ꯀꯥꯞꯆꯒꯦ." ꯂꯣꯌꯥ ꯃꯀꯣꯛꯊꯛꯇꯒꯤ ꯆꯥꯎꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯗ ꯏꯌꯥꯡ ꯌꯥꯡꯕꯒꯨꯝ ꯍꯔꯥꯎꯖꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯁꯨ ꯃꯥꯒꯤꯅꯤ, ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯃꯃꯤꯡꯗ ꯂꯤꯡꯈꯠꯄ ꯍꯣꯁꯄꯤꯇꯥꯜꯅꯤ꯫ ꯊꯥꯖ ꯆꯍꯤ ꯑꯃꯃꯨꯛꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯤꯕꯒꯨꯝ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯔꯨꯕ ꯕ꯭ꯔꯦꯟ ꯗꯤꯁꯑꯣꯔꯗꯔꯒꯤ ꯂꯥꯏꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯨꯔꯕꯅꯤ꯫ ꯊꯥꯖ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯅꯔꯁꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯗꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯅꯥꯛꯇꯨꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯤꯗ ꯂꯩꯔꯝꯗꯕꯗꯨꯅꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯫ ꯗꯣꯛꯇꯔ ꯂꯣꯌꯥꯅ ꯆꯍꯤꯃꯨꯛꯁꯤ ꯑꯆꯪꯕ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯛꯂꯤ꯫ ꯃꯥꯒꯤ ꯑꯅꯥꯕꯗꯨꯒꯤ ꯃꯔꯝꯗ ꯔꯤꯁꯔꯆꯁꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯌꯥꯅ ꯋꯥꯖꯈꯤꯕꯗꯨ ꯉꯁꯤꯗꯤ ꯃꯍꯩꯁꯨ ꯌꯥꯜꯂꯦ꯫ ꯊꯥꯖꯒꯤ ꯃꯄꯥ ꯀꯨꯕꯦꯔꯁꯨ ꯃꯆꯥꯗꯕꯨ ꯀꯟꯕ ꯉꯝꯂꯗꯤ ꯈꯟꯗꯨꯅ ꯑꯐ ꯑꯐꯕ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥꯗ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯂꯥꯌꯦꯡꯂꯨꯕꯗ ꯃꯔꯟ ꯄꯨꯝꯕꯁꯨ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯅ ꯊꯥꯖꯕꯨ ꯂꯣꯌꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯣꯌꯥ ꯊꯥꯖꯒꯤ ꯃꯄꯥ ꯀꯨꯕꯦꯔꯕꯨ ꯍꯥꯟꯅ ꯁꯛ ꯈꯪꯕꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯈꯤꯕꯅꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯈꯜꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯎꯕꯤꯒꯨꯝ ꯃꯌꯨꯝꯗ ꯀꯞꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯂꯣꯌꯥꯅ ꯃꯃꯥꯗꯨꯕꯨꯁꯨ ꯂꯥꯌꯦꯡꯕꯤꯗꯨꯅ ꯑꯃꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯊꯝꯂꯤ꯫ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯒꯅꯤ, ꯃꯥꯅ ꯄꯨꯝꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯕꯅꯤ꯫ ꯂꯣꯌꯥ ꯊꯥꯖꯒꯤ ꯑꯅꯥꯕꯒꯤ ꯔꯤꯁꯔꯆ ꯋꯥꯔꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕꯅ PGIMER ꯆꯥꯟꯗꯤꯒꯔꯗ ꯀꯟꯐꯔꯦꯟꯁ ꯑꯃ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯅ ꯈꯔ ꯀꯟꯈꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯕꯦꯗꯇꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇ ꯑꯉꯧꯕ ꯏꯟꯚꯂꯞ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯊꯥꯖ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯏꯟꯚꯂꯞꯇꯨ ꯂꯧꯔꯝꯃꯤ꯫ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯅꯨꯡꯗ ꯆꯤꯊꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯔꯦ꯫ ꯆꯤꯊꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯈꯤ꯫ "ꯑꯗꯣꯝ ꯑꯩꯒꯤ ꯆꯤꯊꯤꯁꯤ ꯐꯪꯕ ꯃꯇꯝꯗꯗꯤ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯈꯔ ꯃꯈꯩꯗꯤ ꯆꯠꯄ ꯉꯝꯂꯒꯅꯤ ꯊꯥꯖꯩ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯗ ꯆꯥꯎꯔꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯂꯝꯂꯕ ꯑꯩꯍꯥꯛꯄꯨ ꯑꯗꯣꯝꯒꯤ ꯃꯇꯦꯡ ꯈꯔꯈꯛ ꯄꯥꯡꯖꯕ ꯐꯪꯖꯕꯁꯤꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯣꯝꯒꯤ ꯈꯨꯗꯣꯞꯀꯤ ꯂꯃꯟꯗꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯆꯤꯊꯤꯁꯤꯕꯨ ꯏꯖꯔꯤꯕ ꯂꯧꯇꯥꯛ ꯃꯄꯥꯟꯒꯤ ꯍꯩꯀꯛ ꯌꯣꯟꯕ." ꯊꯥꯖ ꯌꯥꯝꯅ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯆꯤꯊꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯈꯤ꯫ ꯅꯤꯡꯁꯤꯡꯂꯛꯈꯤ ꯇꯞꯅ ꯇꯞꯅ꯫ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤꯒ ꯂꯣꯏꯅꯅ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯈꯤ꯫ ꯊꯥꯖꯒꯤ ꯃꯄꯥ ꯀꯨꯕꯦꯔ ꯃꯃꯤꯡ ꯆꯠꯄ ꯏꯁꯄꯦꯁꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯃꯅꯤ꯫ ꯊꯣꯏꯗꯣꯛꯅ ꯆꯥꯎꯊꯣꯛꯄ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ꯫ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯛꯈꯤ꯫ ꯁꯦꯟꯗ꯭ꯔꯥꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗꯨꯗ ꯍꯩꯀꯛ ꯄꯔꯦꯡ ꯁꯥꯅ ꯌꯣꯜꯂꯤꯕꯗꯨ ꯎꯔꯗꯨꯅ ꯀꯨꯕꯦꯔ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯈꯤ꯫ ꯅꯤꯄꯥ ꯃꯆꯥ ꯑꯃꯅ ꯍꯩꯀꯛ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤ꯫ "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯅꯊꯟꯇꯔꯥ? ꯍꯩꯀꯛꯁꯤ ꯀꯅꯥꯅ ꯍꯦꯛꯂꯨꯔꯤꯕ?" "ꯄꯥꯕꯨꯡ, ꯏꯃꯥꯒ ꯑꯩꯒꯅ ꯍꯦꯛꯂꯨꯕꯅꯤ꯫ ꯏꯃꯥꯗꯤ ꯃꯁꯥ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯔꯦ." "ꯑꯄꯣꯛꯄꯗꯤ ꯂꯩꯔꯤꯕꯔꯥ ꯏꯕꯨꯡꯉꯣ?" "ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯕꯨꯡ, ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯦ." "ꯑꯣ, ꯅꯪꯕꯨ ꯅꯍꯩ ꯅꯁꯤꯡꯗꯤ ꯇꯝꯂꯤꯕ꯭ꯔꯥꯅꯦ?"
Tamliye pabung metric thagaduini form fill up ki paisa yamna darkar oibaduda imaga ibani afang thabak asum honajabani ihe nungsikhre dai jasidi nangi haikakse ipa loina leibikhrage loya harauna haikaktu yomsili thaja mapagi manakta leptuna loya bu yengduna leiki kobe purikhaudagi changa sapi anikak satoktuna loya da piki pabung adudi yamankhre haikak khara kaksinabu ipana nungsiduna pibanida lauro loya haraujana lauki yomsillaba haikaktu paiduna kober magi nupi amadi macha nupi da satlasi haire mamai leithokduna satpa hongnaraki thajadi adum lepli magi kuning thauda siba sanagi khudoptu mama mapa uhandana lauthoknaga loyagi haikak thamlamba jerang mathaktuda thadaraki loya thajada ngakna henglaki thaja loya da nokphet tawramlaga mamai leithokduna mama mapagi matung ilaki thajana ningsingbagi ipaktu tawringai tanjaduda madam kari semjaruge hakchangdu nungaitaba yauragasu takpirao sister ai thoidopa nungaitabadi yaudreda karigumba khara sister dagi khangjaba yagadra yani madam aina khangbu oirabadi haijagi sida table mathak sida leramliba chithi sigi mapudu amukta unajagi yagadra o madam chithi dura aikogi sar loyadi madam na unconscious da lairingai du da chithi du thanamlaga PGI Chandigarh da conference ama yawba satkre sar loya haiba ahoi madam sister wafam amatanga aigi ima babadi aina naringai da aigi inaksida leitabra madam wari sibu aikogi sar su leiti aina tamluraga hayeng aikogi sar namu karino sister nangi mataudu yamna khangingba phawale please sister karino lolibado amukta khanganbiyo madam aibu phare madam tamjaraglage madam di anabana maram oiduna gyan tadana leriklibasi sahi muk phajilaklabani madam na hospital sida admit tawbaga madam gi pabung di BP stock tawdana leikidre ima dosu wakhalaina narure hojipudi aikoi sana honabiduna mayumda nungaina thamlabani o pabung leikidraba thaja kablaki ngahak kablurabagi tungda sister nakhogi sarloya gi photo amatang pibiba yagadra yani madam ai lawjarukhige loya gi frame chalaba photo ama nurse tuna puduna thaja gi manakta lagli thaja nurse ki makhutegi photo du ngaingamdana lawkhre photo du hek ubada loktak mapan gi lambi du da mamon yan hanthana mabu yengduna lehawbudu khangning singlaki phawraba doctor oiraba mahaktu ki maithongda numitu da ta khiba ningamda bagi mamidu yawramli thaja gi thamoida taibang mapu haibadu bu mahaksi oiregadra khanjaki thangnaba mikupta mapa laikhidre khanglabana miludagi pirang suleptana tarakle numit kharani gi tungda loya Chandigarh dagi halaklaga hospital manung tamna changlagli nungsibini haisira lairembini bu haisira anigi langdaida loya gi thamoi tanik pasu phawri thajana lairiba room tamna di leptana lagli thunamak uningbadi phawi thauna di yaw da bugum tawri room dugi bell du da namlaga may I come in yani changbiro khonjal du dabada swai laukhiduna khangjang jangsin bangam khidre changdabadi yadrabani na tapna makhong kansilakhi thaja kado thariba siadu da phamna lairambadagi thonglomda mamai khanglei leithoraki khanghaudana misana rubada animak mamai leithukna bangamnadana tarangamada ngahak leinaki doctor loya makhuta pairiba angang baros sabunduga tawpham khangdana chap leptuna ngahak leirami adom hakchang khara nungai birabra get well soon haiduna rose sabundu thaja da pire thaja rose singdu
ꯂꯧꯁꯤꯜꯂꯒ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯅꯔꯁꯁꯤꯡꯅ ꯇꯝꯕꯗꯒꯤ ꯇꯥꯖꯔꯦ꯫ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ? ꯃꯄꯣꯛꯁꯤꯃ ꯆꯥꯎꯔꯕ ꯂꯃꯟꯁꯤ ꯇꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯕ ꯇꯥꯔ ꯃꯥꯜꯂꯦ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯈꯨꯗꯣꯞꯀꯤ ꯂꯃꯟ ꯇꯣꯟꯁꯤꯟꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯈꯪꯍꯧꯗꯅ ꯅꯔꯁ ꯑꯃꯅ ꯁꯥꯔ, ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯅꯥꯕ ꯑꯃ ꯏꯃꯤꯠ ꯇꯧꯔꯛꯏ꯫ ꯁꯥꯔ ꯑꯃꯨꯛꯇ ꯑꯦꯛꯖꯥꯃꯤꯟ ꯇꯧꯕꯤꯌꯨ꯫ ꯍꯣꯏ ꯁꯤꯁꯇꯔ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯂꯣꯌꯥ ꯀꯥꯗꯒꯤ ꯅꯔꯁꯇꯨꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯂꯣꯌꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯊꯥꯖꯒꯤ ꯆꯥꯅꯕ ꯆꯥꯛ ꯉꯁꯤꯗꯤ ꯅꯔꯁꯁꯤꯡꯅ ꯊꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯌꯥꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯣꯌꯥ ꯊꯥꯖꯒꯤ ꯀꯥꯗꯨꯗ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯆꯥꯅꯕꯁꯤꯡꯗꯨ ꯂꯣꯌꯥꯅ ꯄ꯭ꯂꯦꯠꯇ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗꯨꯗ ꯊꯥꯖ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯑꯩꯅ ꯁꯨꯝ ꯇꯧꯖꯕꯁꯨ ꯌꯥꯕꯗꯨꯗ ꯗꯣꯛꯇꯔꯅ ꯄꯪꯋꯥ ꯋꯥꯕꯤꯔꯦ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯨ ꯈꯔ ꯁꯣꯟꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯅꯤꯗ꯫ ꯊꯥꯖ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯃꯤꯡ ꯊꯥꯖ ꯀꯧꯏ, ꯑꯗꯣꯝ ꯀꯧꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯌꯥ ꯊꯥꯖꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯑꯩꯒꯤꯁꯨ ꯂꯣꯌꯥ ꯀꯧꯏ, ꯗꯣꯛꯇꯔ ꯀꯧꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯂꯣꯌꯥꯒꯤ ꯅꯤꯡꯉꯝꯗꯕ ꯃꯇꯧꯗꯨꯗ ꯊꯥꯖ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯈꯤ꯫ ꯊꯥꯖꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯃꯥꯒꯤ ꯍꯩꯀꯛ ꯍꯥꯞꯂꯝꯕ ꯆꯦꯔꯪꯗꯨꯗ ꯊꯥꯖꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯨ ꯊꯥꯗꯔꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯆꯥꯛ ꯁꯦꯝꯂꯤꯕꯗꯨ ꯀꯥꯎꯕ ꯃꯈꯩ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯣꯌꯥꯅ ꯌꯦꯡꯂꯛꯄꯗꯨꯗ ꯊꯥꯖ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ꯫ ꯂꯣꯌꯥ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯆꯥꯛꯇꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯤꯗꯨꯅ ꯄꯤꯕꯤꯔꯦ꯫ ꯊꯥꯖ ꯇꯞꯅ ꯂꯧꯗꯨꯅ ꯗꯣꯛꯇꯔ, ꯅꯠꯇꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯊꯥꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯈꯤ꯫ ꯗꯥ ꯂꯣꯌꯥ, ꯆꯥꯛꯁꯤ ꯏꯊꯟꯇ ꯆꯥꯗꯣꯏꯔꯣ? ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯤꯌꯦ, ꯑꯅꯥꯕ ꯈꯔꯁꯨ ꯂꯩꯍꯧꯔꯤ, ꯍꯣꯔꯦꯟ ꯇꯞꯅ ꯆꯥꯔꯒꯦ꯫ ꯑꯗꯣ ꯗꯥ ꯂꯣꯌꯥ, ꯑꯩꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯗꯤꯁꯆꯥꯔꯖ ꯇꯧꯕ ꯌꯥꯗꯣꯏꯅꯣ? 99% ꯐꯔꯕꯅꯦ, ꯑꯗꯨꯕꯨ ꯑꯣꯕꯖꯥꯔꯕꯦꯁꯟꯗ ꯃꯇꯝ ꯈꯔ ꯊꯝꯅꯤꯡꯂꯤ꯫ ꯀꯩꯗꯧꯔꯒꯦ, ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝꯅ ꯋꯥꯕ꯭ꯔꯅꯦ? ꯏꯃꯥꯗꯣ ꯌꯥꯝꯅ ꯎꯅꯤꯡꯕ꯫ ꯃꯁꯥꯗꯤ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯗꯥ ꯂꯣꯌꯥ? ꯑꯩ ꯉꯁꯥꯏꯗꯁꯨ ꯆꯠꯂꯨꯏꯌꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯏꯃꯥꯗꯣ ꯌꯥꯝꯅ ꯐꯒꯠꯂꯦ, ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯕꯗꯨꯗ ꯁꯤꯗ ꯄꯨꯔꯛꯂꯒ ꯕꯥꯕꯥ ꯂꯩꯈꯤꯗꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯀꯗ꯭ꯔꯥ ꯈꯟꯕꯗꯒꯤ ꯄꯨꯔꯛꯇꯕꯅꯤ꯫ ꯅꯪꯁꯨ नाꯕ ꯐꯔꯦ, ꯌꯥꯝꯅ ꯊꯨꯅ ꯄꯨꯔꯛꯂꯅꯤ ꯇꯝꯕꯗ ꯌꯥꯝꯅ ꯍꯔꯥꯎꯍꯧꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣ, ꯑꯩꯁꯨ ꯑꯅꯥꯕ ꯈꯔ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯕꯤꯅꯣꯗ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯈꯨꯠꯇ 500 ꯆꯞꯄꯤꯅ ꯊꯜꯂꯕ ꯁꯨꯏꯠꯀꯦꯁ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯥꯖꯒꯤ ꯔꯨꯝꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯔꯨꯝ ꯅꯝꯕꯔꯅ ꯀꯌꯥꯅꯣ? ꯀꯥꯎꯟꯇꯔꯗ ꯍꯪꯂꯛꯈꯤ꯫ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯀꯥꯕꯤꯔꯣ, ꯃꯥꯒꯤꯗꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯁꯤꯐ ꯇꯧꯈ꯭ꯔꯕꯅꯤ꯫ ꯕꯤꯅꯣꯗ ꯇꯣꯞ ꯐ꯭ꯂꯣꯔ ꯇꯝꯅ ꯂꯤꯐꯇ ꯀꯥꯔꯛꯂꯤ꯫ ꯊꯥꯖ ꯑꯍꯥꯡꯕ ꯀꯣꯔꯤꯗꯣꯔꯗꯨꯗ ꯂꯦꯞꯇꯨꯅ ꯂꯣꯌꯥꯅ ꯃꯥꯒꯤꯗꯃꯛ ꯁꯪꯒꯣꯝ ꯁꯦꯝꯕꯤꯕꯗꯨ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯥ ꯃꯊꯟꯇ ꯁꯦꯝꯖꯒꯦ ꯌꯥꯔꯅꯤ ꯍꯥꯏꯕꯁꯨ ꯂꯣꯌꯥꯅ ꯌꯥꯗꯗꯨꯅ ꯁꯦꯝꯂꯤ꯫ ꯊꯥꯖꯗꯨ ꯊꯋꯥꯏ ꯇꯥꯖꯅ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯆꯔꯤ꯫ ꯕꯤꯅꯣꯗ ꯊꯥꯖꯕꯨ ꯍꯦꯛ ꯎꯕꯗ, ꯍꯥꯏ ꯊꯥꯖ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯊꯥꯖ ꯉꯛꯅ, ꯕꯤꯅꯣꯗ, ꯅꯪꯗꯤ ꯌꯥꯝ ꯊꯥꯖꯗꯅ꯫ ꯑꯩ ꯉꯔꯥꯡꯗ ꯑꯃꯦꯔꯤꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯅꯪꯒꯤ ꯄꯥꯎ ꯇꯥꯕꯗꯨꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯅꯣꯗ, ꯆꯤꯌꯔꯁꯤꯗ ꯐꯝꯁꯤ꯫ ꯃꯥꯗꯤ ꯀꯅꯥꯅꯣ ꯊꯥꯖ? ꯍꯣꯁꯄꯤꯇꯥꯜꯁꯤꯒꯤ ꯃꯄꯨ, ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕ ꯗꯣꯛꯇꯔ ꯂꯣꯌꯥꯅꯤ꯫ ꯁꯣꯔꯤ ꯗꯣꯛꯇꯔ, ꯑꯗꯣꯝꯒ ꯊꯦꯡꯅꯖꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩ ꯊꯥꯖꯒꯤ ꯄꯥꯕꯨꯡ ꯀꯨꯕꯦꯔꯒꯤ ꯃꯃꯥꯟꯅꯕ ꯏꯕꯣꯆꯧꯒꯤ ꯃꯆꯥ ꯕꯤꯅꯣꯗꯅꯤ꯫ ꯍꯧꯖꯤꯛꯅ ꯑꯃꯦꯔꯤꯀꯥꯗ ꯁꯣꯐꯋꯦꯌꯔ ꯀꯝꯄꯦꯅꯤ ꯑꯃꯗ ꯂꯩꯖꯕꯅꯤ꯫ ꯑꯗꯣꯝꯒ ꯈꯪꯅꯕ ꯐꯪꯖꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯝꯕꯤꯌꯨ, ꯑꯩ ꯆꯥ ꯀꯧꯖꯔꯛꯀꯦ꯫ ꯌꯥꯔꯅꯤ ꯗꯣꯛꯇꯔ, ꯀꯧꯕꯤꯔꯨꯔꯅꯨ, ꯍꯧꯖꯤꯛꯇ ꯊꯛꯆꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯊꯥꯖꯒꯤ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤꯕꯁꯤꯡꯗꯨ ꯄꯤꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯨ ꯌꯥꯎꯖꯔꯛꯏ꯫ ꯅꯠꯇꯦ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯊꯥꯖ, ꯗꯣꯛꯇꯔꯅꯁꯨ ꯄꯩꯁꯥ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯀꯔꯤꯃꯠꯇ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯄꯥꯕꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ
ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯦꯔꯤꯀꯥꯗ ꯆꯠꯈ꯭ꯔꯁꯤ. ꯃꯔꯨꯞ, ꯑꯩ ꯑꯅꯥꯕꯁꯤꯡꯒꯤ ꯆꯦꯛꯑꯞ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯤꯔꯝꯃꯨ. ꯐꯅꯤ ꯗꯣꯛꯇꯔ, ꯌꯦꯡꯊꯣꯛꯄꯤꯔꯨꯔꯣ. ꯂꯣꯌꯥ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛ ꯃꯛꯁꯤꯟꯅ ꯊꯣꯛꯈꯤꯕꯗꯨ ꯊꯥꯖ ꯆꯦꯞꯊꯔꯞ ꯇꯧꯅ ꯌꯦꯡꯖꯍꯧꯔꯤ. ꯕꯤꯅꯣꯗ, ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯋꯥꯠꯄ ꯀꯩꯁꯨ ꯂꯩꯇꯦ. ꯏꯅꯥꯛꯇ ꯏꯁꯣꯔꯒꯨꯝꯂꯕ ꯑꯃ ꯂꯩꯕꯅ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯟꯖꯔꯤꯕꯅꯤ. ꯊꯥꯖ, ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯇꯌꯥꯡ ꯇꯌꯥꯡꯅ ꯍꯥꯏꯗꯣꯛꯂꯨꯔ ꯃꯥꯜꯂꯦ. ꯑꯩꯕꯨ ꯍꯥꯟꯅꯒꯨꯝ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯗꯨꯃꯛ ꯈꯟꯕꯤꯌꯨꯀꯣ. ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯂꯩꯍꯧꯔꯣꯀꯣ ꯊꯥꯖ. ꯊꯥꯖ ꯂꯣꯌꯥꯕꯨ ꯉꯥꯏꯔꯤ. ꯂꯣꯌꯥꯒꯤ ꯃꯍꯨꯠ ꯅꯔꯁ ꯑꯃ ꯁꯦꯝ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯦ. ꯁꯤꯁꯇꯔ, ꯅꯈꯣꯏꯒꯤ ꯁꯥꯔꯗꯤ? ꯃꯦꯗꯥꯝ, ꯁꯥꯔꯗꯤ ꯃꯣꯏꯔꯥꯡꯗ ꯆꯠꯂꯨꯈꯤꯒꯦ. ꯃꯦꯗꯥꯝꯒꯤ ꯅꯥꯛꯇ ꯑꯩ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯃꯤ. ꯁꯦꯝ ꯈꯣꯛꯆꯔꯛꯀꯦ, ꯁꯦꯝ ꯆꯥꯁꯤ ꯃꯦꯗꯥꯝ. ꯊꯥꯖ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯂꯣꯌꯥ ꯄꯨꯟꯁꯤ ꯋꯥꯔꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯧꯇꯥꯛ ꯃꯄꯥꯟꯗꯨꯗ ꯐꯝꯂꯤ. ꯅꯨꯡꯁꯤꯠꯀꯤ ꯁꯍꯨꯝꯗ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯀꯥꯔꯤꯕ ꯏꯄꯥꯛꯇꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ. ꯈꯜꯂꯛꯂꯤ ꯃꯊꯟꯇ, ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ? ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯃꯨꯛꯁꯨ ꯈꯜꯂꯛꯂꯤ, ꯂꯥꯛꯂꯤꯕꯁꯤꯗꯤ ꯆꯨꯝꯃꯤ. ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯋꯥꯔꯤ ꯃꯐꯝꯁꯤꯗ ꯇꯝꯕ ꯂꯥꯛꯄꯗꯤ ꯑꯩ ꯂꯥꯟꯗꯦ. ꯑꯗꯨꯕꯨ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯊꯕꯗꯤ ꯑꯩ ꯊꯥꯖꯒꯤ ꯃꯐꯝꯗ ꯂꯥꯟꯒꯅꯤ. ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ ꯍꯜꯂꯒꯦ ꯈꯟꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯗꯥ ꯂꯣꯌꯥ ꯍꯥꯏꯅ ꯀꯧꯔꯛꯈꯤ. ꯊꯥꯖ, ꯅꯪꯗꯤ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ? ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯁ꯭ꯇꯥꯐ ꯑꯃꯒ ꯅꯔꯁꯇꯨꯒ ꯁ꯭ꯇꯥꯐꯇꯨꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯦ. ꯊꯥꯖ ꯑꯗꯨꯝ ꯀꯞꯇꯨꯅ ꯃꯅꯥꯛꯇ ꯂꯦꯞꯂꯤ. ꯊꯥꯖ, ꯅꯁꯥꯗꯨ ꯁꯣꯜꯂꯤꯉꯥꯏꯁꯤꯗ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯗꯥ ꯂꯣꯌꯥꯗꯤ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯆꯠꯂꯝꯂꯤꯕ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯑꯆꯤꯛꯄ ꯃꯐꯝꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯕꯅꯤ. ꯈꯪꯉꯦ, ꯅꯆꯤꯟꯗꯨ ꯊꯤꯔꯅꯨ. ꯅꯐꯝꯗ ꯄꯤꯈ꯭ꯔꯕ ꯊꯃꯣꯏꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯑꯃꯨꯛ ꯄꯤꯈꯣ ꯍꯥꯏꯔꯤꯕꯅꯣ? ꯊꯥꯖ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯈꯤ. ꯂꯣꯌꯥ ꯊꯥꯖꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯒ, ꯊꯥꯖ, ꯑꯩ ꯁꯣꯏꯈ꯭ꯔꯦ. ꯂꯥꯛꯑꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯍꯜꯂꯁꯤ. ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ.